mayam krum sari adon em gribe impact news nei rajrong thongbam manung huna Saturday night show da mayam butam okchari ngasigi Saturday night show asigi shows to par bigiduriba guest asilam jamasigi tanglaba musician songwriter musical instrument maker aduga koigi folk song gi folk music kilamda researcher amasu oibiriba aduga khwaidagi maru oina lamdam asigi saknaireba renowned traditional tangkhul folk singer ni. Ladies and gentlemen, boys and girls, children of all ages, please put it together for one and only Guru Ruben Mangsaba. Ham tado Oza Ruben Butaram Nokcheri, welcome to the show. Appreciate your joining. Ado Oza legbira abnina, Ozagi maramda wari sanadring aida, Oza yaubira abnina, Ozagi isay amana ngasigi Saturday night show si how to put target yan wine kan jetan Oza aham de same thing request Oza Ozagi. 그런데나 혹시 셔크도 비셰시디 호자. 애기 분시다 이 한번더 쉐링 이바 이번에 슈어 하브가 folk stuff 되기 culture 기 traditional song니 아도시 modern 기 럼덤스다 modern 기 music 걸시다 그러면은 blend 오비 야게라 하나 셴토르가 무탕 미미암나 파워가 쉐시나 아이부 범부 부리바 무탐시 쉐시다기니 쉐시에 akwai lamdam ki the whole world ki nupising ki yam intap krabada che tagat bani tagat ba ado mo bo praise to ba mo ki everything mo ki ko akai attack le ba nupi we magun magun tagat ki wari ni da ai se ado she mesigi pot se kenoni ko jingi any 징다 정글다 레이버 인섹스 코이나 우체 우야나 공부 사운드 어두더기 기타르 파트 부토로가 셴바 I believe nature가 human being가 connecting 기 뮤직이 feeling도 기타르기 셴토도 좀 얌장 composer 뿐이 어두부 이 last after 20 years 다 호지디 워칸도 해콩을가 워칸지 얌 농아이부 보다 아마 펑제 기타르기 다니 도시 사운드디 jungle ki uje uya ki sound ki hariyarang ki sound ki feeling do putok pa ne sakcherage pani Clever, beloved, one vario se, na mei, na what now me what now me ki one. Goodbye, I wanna me again. He want love. Goodbye, I wanna. Hey oh hey oh hey oh hey oh hey oh hey oh oh hey oh hey oh hey oh oh hey oh hey oh hey oh hey ilong na rallo
lum lao sa oh chẳng khám pin la va ai sao ra lo dâng lo phải chắc xa xa sao xa oh chẳng khám pin la va na giấc mơ cùng nhau nấu ta này na sari永远归个美呢那 sorry 哦张康平 lover 哦个碰平 lover 那婆婆三句 no 太哦张康平 lover 哦张康平 lover 그러자 자기 양나 파저바 그 컴포지션 아무걸 로나 파저바 콘질 시데기 마이크스 코는 토동나 강제다 바따라가수 뮤직기 따생마 마하우도 근데 코지 방제방가 매 했다려자 어저께 너무 하이비는 거 말해 해비오 hoy masi ay nisu ahanbal de isi kanman taponte 오케이 isi isi da kramay gitar khonga da no su adubu ayna gitar khongba hedo su akhang hedegi am tam hawraga mathang ensemble tawraga last 10 years ki tuna di isi 팝 따바 아마 방부대기 정말 거기다 보는 거 아니나 아도 무담이 암정나 샘기도 이 공부가 안수 아이슈 필도 농아이 잡아 되게 말이 야 너저 오자기 바람다 콘 다자보다 오자시 한 바다 거기 커리어 허럭보다 하이다래 뮤지션 아모이나 나트가 싱거 아모이나 하우람 데 거기 कारपेंटर 아모이나 하우라이 해브기 파우스 해베 타지 오자시 करमना हरकी बगे दुगा म्यूजिक केलम से कमाई लाखे बजानो ओजागी केनो फेस है मतलब कोई चेंज कमाई तो तंग हाई भी हो होय मसी एदी traditional ko iba she jingda leba kansida ma si mystery oiba ukhruda kun choiter village da choiter village kudai labte ko manang tani masida koi iba she dum mutam dadi mystery upak ki yum shawa carpenter shawa ha se mi yam le ram deba thaina di kun yam si yum shawa he kusha yam he adubu mokhoi mutam dadi 바자르 호라이나 그 번타이는 타는 것뿐이나 근데 호라이도 레르가 예니 훔잖아 극복이 암도기 뭐 우파 극복이도 돌고 마시 미스도 마기 만나 밤잡도 좀 젖በ기 저러가 마시 아도 미스 dob다 에너지 마기 동 인바 아이다 그 패밀리시 얌 저외바 아고 패밀리시 에너 거기 아네바 그 임몽시다 아도 거기 바 거기 이진어 그야 우리 보자 이진 너무 빠네 거기 아네나 아도나 거기 힘을 버시다 कोई इबान की थबक शुभम दा हिम चत स्कूल डिप्शन का पोन दे कोई दी मतलब दा कोई खुन किसी 3 क्लासरूम हाइबा अतो बतम सुना दिया बा अदम लेना कोई की बेंगली मियक दो शरिया कोई पादी बेंगली मियक दी पर एक्सपोर्ट ने क्लास 2 ने है मा ओके बेंगली मियक तो मान इ थबसे मैं तो रंसी को तारा तुम इबंग में क्लास 2 से अदुदा अदम स्कूल काए अदम माय स्कूल मागी थबक शुभम दा चलग अदम एजु मिस्ट्री से तौर हाइबी पान सु मागी मिटिंग पी हनिंग बदो अदु उपाक थांग बिबा युम साबा कान अदु तौरगा असुम लागा अखोइदी इसेसिदी चर्च क्रिश्चियन वे खबिना संडे स्कूल दा चर्च दा चलगा संडे यामलेना आंगांसिंगी राइम यामदो अदुम शरगा अदुम लाकपनेबा इसे एगी ओके बाइदु एदी पूरा कारपेंटर्स नेबा कुछादी हेक पोपुदगी इपाना तौरबनिना स्किल में हमसे अदुम लाखरेबा फजदसु दुम मागी खुशी खुलाई माम पाइरगा दुम बंग तौबगी अदुम अदुबजा खोगी फोक म्यूजिक हाइतारे ओजाना चर्च चली दुदी फोक इसे दी ओरमो अदुबो फोक की इसे फोक म्यूजिक से फोक सॉन्ग से सिना करादगी तंबिरपनो मसी इंस्पिरेशन से काइद लाकियो मसीगी से अदुम खंगदे मसी इशोन दुम आइबु पाम्बा पोट अमा हैप्पी खरबाइन खलेबा अदु अखोइ मदम ददी अखोइना मॉडर्न की कल्चर रिलीजन अनोबस ngौबा मदमनेबा मिम्यामना अरिबा फोक से फजै हाबसी मदमदमदि ai हजि दि आउटडेटेड तारे हाबि मदम अदुमगदा मदम अदुदा अदुगी इरा सिदा aina di folk song si adum tabu ganda egi mindset da go adum nungsiba ma hedum leba adu sakbudi heitaba
ꯑꯗꯨꯕꯨ ꯁꯨꯝ ꯂꯥꯛ ꯈꯔ ꯄꯥꯈꯪ ꯆꯍꯤ 19 마ꯄꯟ 여기들이 아한치는 샤브 간시다 나한테 뭐하는 멜로디지 그만이나 하부잖아 하는 어두기 니 아이 와칸다 가오랑나 락부시 하이데 포송시 석범싱시 라이수 해때 입술 이데 어두 핵샤브 간다 뭐 거기 에노네 빠다 라부지 그만 더 없잖아 시고 그만 컴포스트 없잖아 하나 뭐두기 강닝먹인다 이게 이게 것이 그렇듯이 아도 되게 좀 컨셉이 좀 따봐 아도가 콘 스쿨 가면 간다 라이기 시키야 밥 담은 감다 봐 아도 뭐 에이시 안신김 나가도 밤먹어 뭐 이기 와리 리브도 아디 폭대 폭을 리브 얌 따닝 뭐 이시 아도 스쿨도 디 exam 탑해 막 하버시 파스타 오시면 감다 봐시 아이고 꼭시도 그 재미라면 레브잖니 누나 에이시 좀 라이더디 Like tadi kan solok pak. Interest kali Interest lerek taba. Folk kita di tum musik tum naga lagi si kelas 7, 8, 9, 10 था पंद्रह तमर का तुम talk show आने बा ऐसी अदो folk lag बदी इन interest तो मिन तमु आप सुना दिया बा interest शागी तुम interest lag तुम इन बाखंग रा फंग हाबा गांदा गिटार सु 공부지 해대 अदो वो इपादी trumpet से 바이브 트럼펫이 얌 해봐. 마디 에너지 파비나 와도 지금 얌 걸가 조인도 돌아가 빠바 아유 좀 공니 어도가 로이레 할까 답디 합다마 타복 수리나 공니 로톡크니 임한 그러니 하디 만 셈다 마이 담디 아와블리디도 셰닝 뭐든 셈 셈만이 도 공니 마기 빛냐 버시 아시마이나 이빠는수 폭시 만 공로버 트럼펫 사운드 폭이 강대하고 해야 돼. 좀 뭐건 때때래래도 좀 공부기 타입도 어디도 아니다. 오케이. 아또 오자나 거기 카르펜트리기 타박수 떠오나 이제 담바 좀 하오래. 이제 담시 버전 담바 할도 나대 해야 돼. 중앙 바이타래. 아좀 처스다. every Sunday 척분이나 앙앙 외도 처스다 좀 every Sunday 처스가 Sunday school 기 have 안말리다. 오케이. Sunday school 우자이나 좀 거기는 고스펠 기 시에 뭐든 나대 봐. 앙앙신기 시 혹시 미암 도토그래다. 어떤 뭐 좀 저든 좀 방식 보이기. 너 거는 크라 한 외래 해가 고르다 정원 고르다 정어가 고르 미암의 셔부도. 오케이. 고르 미암 머로 왜나 석. 아주 좀 군기니 것이 아주 오브처스한테 군디 미움 락 암되나. 아주 미래들나 every person 시 멤버 웹 답냐 봐. 오케이. 고르 웹 답냐. 방 해방한테 고르 장한다. 아시기다 좀 셔를 락. 아또 오자시 이세 sakpa maruina folk ki music sida padana sakpa ngami na taga mayamna su pami habagi ozagi saphong lak bai tarena mayamna recognition of Ruben Mangsaba ozasi karam kanda miyamna khangak tuino ukhrulda na taga manipur da mase as misi gi se kyam kui changi oza asi 1991 92 sida okay ai hi english ise sabdi kya hai da ba ise ai the pronunciation se taba ngam da ba adi akhoi english dam ho da ni na aduda akhoi na ise masak ke have kansida mudum 미미암시 잉스 셔그가 잉스키 잉스 말레 본조위 말레 묻음냐 봐 묻음도 미야마나 브라만다 브레나담시 헤 앙앙시디 얌해 브레나담 말레 해바 묻음도 마시다이나 뭐거이 만도 앵감도 봐 이 꼭시 아스 에디 뭐거이 떠오금나 잉스 낭바 해드나 이니시 잉스샤크니 프로넌시에이션 에센스 톡도미나 이슈 퍼지해지 그러면 내기 꼭시다 폭시에 그것이 석부 따라디 그만 더더 하나 둠둠더디 한 얌레르메 이게 뭐든지 한칭 폭ям 어더수 아코이 랭따싱시 폭석범이 아무수 되대봐 sakpasu tabasu 뭐든도나 아리바가 아노버기 이랑 뭐든냐봐 transition period 어두더디 폭시디 그나슈 따는 거 보는데도 어디나 아스는디 아코이 시민의 강한 제 해야지 아시면 아코 이샤샤기 이시 석분은 파기도 말래 이제 많이 꼭다 그나슈 따비 보는데 샴식급 가는 민 높이 아이 그리기노 해나 이빠이 부나 더러고도 아이나 군점도 한증 그라디 좀 가해봐 한증증시 아다 좀 셔버 간지다 어떻게 미나 하이비기 미팅도 ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯒꯥꯂꯦꯟꯗꯁꯨ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯟꯕ ꯈꯔ ꯀꯣꯛ ꯋꯥꯡꯕꯁꯤꯡ ꯃꯥꯜꯂꯦ ꯅꯪꯅ ꯇꯧꯔꯕ ꯊꯕꯛꯁꯦ ꯆꯨꯝꯃꯤ
이시네마 미얀마니나 미얀나 하이브나데 꼭 크라 왕 마빠나 꼬에르가 레이버 미 말레 너는 또 타복시 이시시 야이 버제 해버리기 애기시 야이 해버리기 애기 인코레스도 어디기 애시 풀싱 하루쁘기 와리니다 마탕 도 하루하루쁘니다 어두다 산게 어두 아니 셔쁘디 시시 어두다기 어두 삭부두다 라키바 오디언스 냠수나 수캉 어두 오디언스는 하이디 아코롬 김신시 ям 프럽들이 후지 파우더 둠레 브라만다 미야만 얌 퍼져버더슈 군기미는 능 퍼야 하르슈 답비라 에라 아디 군강기미는 그렇게 파박한 게 없나 하나 핵을 나와봐 또 악항아 해 에스 만다오도 퍼야지 에스 루뱅시 퍼이 아말레냐 그기 악항바 아해바만나 많은 떨어버 타박시 벨루도 머신이 해나데 군강이 미신슈 에스 만다오도 오자도나 하디 너무 타져봐. 너무 타져봐 미 공강 레빈나. 능 하이도 능기 너무 타져봐 능기 미미암도나. 에스 오자나. 마 파이 하이디 파람그니. 하이디 에시 법다래봐. 오케이. 미기 프레시던시 군덕이 하고 싶이야다 봐. 그래서 아롬도 라게다 봐. 아강바 해봐면 만도도 주메. 좀 해라 간다 mayam나. 액셉트 두네요. 만도도 주메 해. 오케이. मैं तो उतना एक्सेप्ट तो उतना उजाना सखी भी सही था मैं हमने लोग अप्रिशिएट तो रहे नहा दे हंदगी for the first time उखरुलदा अदुगी उजाना मैं हमदा सकता की बात है मैं हम सु यागी भी सही करम बना वही बिकिंग साइ हम सखी भी सही तो वही ब्रो जाकर मैं तो मुझे इंग्लिश की वर्जन है बा वर्जन अदी लिरिक्स तो इंग्लिश की वही बा लिरिक्स तो इंग्लिश की लिरिक्स इन फोक तो हप ओ मरते यान बा 슈도 오케이 수르는 잉글리시 오이바 마이액나 아는데 마이액나 잉글리시 오이바 마이액나 잉글리시 오이바 슈르시 수르나 아이 폭시 셴바 오케이 닝생 유리 보자 닝시를 그렇게 하디 맞대 맞다 보여 아도 둔다도 뭐시되긴 보이나 예 시야예 너는 지금은 컴포스트 없는 시냐 아시 애는 컴포스트 없이 레디스도 매거진의 여러분에게 바로 매거시 얌 퍼제고 어디시다 슈르 합비 야게나 юм도 셴명한 아이 누피는 좀 높이는데 그런 배 시는니 하여튼 마기 라이브 first time 잉글리시 리릭스 스타프 거기 폭송 합버시 first time 어나 이뻑 버는 데도 아주 따보다 한 보이버니 한 보이는 아이씨 퍼적게도 말래 이시 이시기 슈시디 와리 얌 농아이바 와리니야바 무시 이시기 슈시 안칭나 미 아니 통나바 높이 높아시 뭐 조금 관인시 멋진만 톡보기 이몽 톡보기 오케이 사기 톡보기 어버라 통나비 야다바 또 뭐하니 젠 그래 뭐하니디 юм득이 젠 톡그래 젠 톡가 아 람도 좀 간시도 뭐하니 칸바 에 이반이시 농신나래 또 이반이시 그만 더도 이반이시 그리 탱나 그러봐 거기 포이즌 프루트도 또 탱나 비기라 어떤 이반이시 그리 헤이 자르가 아시면 쉐이키 하이디 타이는디 시티 라이프인데도 군다 아니 쉐그디 군 기민은 아고기 아웃카스 탐도 또 탐다 어두도 뭐 있는 시에도 삭히네 삭히도 그 필링도 뭐 있는 게 필링도 어두도 합바 어디 미 레디스도 어두 야매징 오이바 영시고 오케이 Trust yourself to do the things that only you know best. Trust yourself to do what's right and not be second case down. Trust me to show you my love when my love may be only lust, only love. Thank you.
오자부 거기 마니푸르기 미암다 하게더라 우르쿨다 한 보이는 오자기 사퐁기버기 마암나 리커그나이즈 도키바 이세도 망니 오자 오자시 거기 인스트루먼트 뮤지컬 인스트루먼트 마암수 로인 콩부수 좀 테나지 해다래 바시 콩부수 테나자래 하르모니카 콩부수 테나자래 기타르수 좀 콩비리 그 뮤지컬 인스트루먼트 그럼 인스트루먼트 오자나 머루에는 콩비버시 오자 지금도 애는 공무시 애시 폭피들 공무네봐 아도 폭피들 애 느시디 좀 여러 그래 아이디 시기 폭피들 이제 그 페나기 베나도 마디는 베나 해브니 아코는 띵딜라 거브니 띵딜라 아도 just same mechanism니 잠만에 아도 뭐 사이즈디 캣캣나 원 아코는 둠바 콘드룸 아카브도 아도 셴마가 미가 뭐가 베이스 그런 베이스 토큰 바 아도기 아시고 뭐 공에 아고야 또 물론 공에 또 바시시 공에 베나도 공에 기다시슈 좀 뭐덤나 애는 좀 두쳤보다 미니 가고보간다 기다 공도디 신경수 타버 갤리디도 포크 페스티벌 수 갤리디나 또 기타르시 공을가 포크 히셔 그가 미나 얌 인바이트 도로 보기 opportunity도 로르가 좀 공조 퓨전 했다고 자기세 웨스턴 기포 또 기타 미암시 포크 사운드 포크 멜로디 리듬스 코드 미암도 또 공을가 좀 공조 보안도 애기 인스트루먼트 플루트 kumbashi mashi ai bajin osi ahan amadai tam haubne na ado ozana sabi matam da flute su ozana dum basi su ozana dum sabi bra ari nga sai gi khoi tintila su ozana dum sabi bra ja hoi tingdila su aina dum sai du boy extra shab na te just ai personal use to ni ngai shabu ani haidi ene yam sharaga sound si 미암 시 셴부 구딩 사운드 퍼졌나 때 봐. 근데 이는 아마 셴무가 사운드 퍼졌더니 좀 탐크봐. 거기 퍼버 셴무가 펑 사운드 아이는 밤점 사운드 펑어디 이 야래나 아좀 아기 퍼스널 유스 도닝에 플루추 아좀 마이 애니 인스트루먼트 아기 퍼스널 유스 도닝에 셴져봐. 용톡닝에 디나도 요르스 그나 레피 플레이어 레이도 아도 후직디 오자나 사이 하라디 로이 레게 돌아니 오자 후직 하이 시카 셴모도 완 셴바로디 레피야다 봐. 마네 더벅 pot amase 로신더디 half 더벅다고 탐르디 하잉 아무 목공도이 하워봐 무식 더벅시 오케이 아듬 셴무가 탐부 야다봐 셴링아이시다 어두 그 complete 로싱이다 봐 피니싱디 돈 건도비야이나 어두 셴링아이시 마이 조이닝 미암도 오케이 핵 탐무간다 하잉 핵 하우토부시 프럭 다밤 레비 어드나 한 바tam basi khoi instrument da oza gi tintilana han tam bibra 팅딜라시 하는 땀만이 파디 han tam me 어두 무시다 아니 레 호직 안강싱나 아맘마나 그 징기 안징슈 폭송 석버 해르가 띵델라 공부해도 얌레바 아시니 너인 항해봐 너는 거기 폭송도 석버 해래 띵델라 시크 아시 이봉어 다음에도 톡 뛰시네봐 아시들이 이시 편 석버 해봐 어더이나 아주 아마 레브잖니 이시 편 석버 해가 공부 톡도 봐 너 그냥 공부 콘페레도 그냥 공부 미래 아이바 어디 무득기 아마 레브잖니 칼레 아도 호이 에이시 폭송시 땀에 보컬 기시 뭐가 이시 미암도 징파 부분음도 가라가디 슈 미암도 땀가 띵딜라 공부자 한지는 공부지 따라가 애네도 가라가 공로가 뭐기 띵딜라도 공부 거기 톡대 공로슈 어도 아좀 니디 인트레스트 레몬 미기 아좀 공부도 공 너무 콘티 대토도 비서 톡부자니 내가 좀 공가 인트레스트 레러 보기 와리니 오자기 디스커버링 하더니 공공나 좀 토록 봐야 돼 어도니 야 뭐지 오자 아도 오자기가 플루트 요비리 하모니카 요비리 오자 플루트 그만은 공부이버나 시수 플루트기 맘밍시 카리 하이비 오자 아코이 땅 플루트 아코이는 양거휘 가we 양거휘 어도시 아한 아마도 탱네래 마나 딱비니 플루트 오케이 마쿨 머리 같은 훗바 마쿨 머리 커도 훗바 어두나 상무디 핏 홈상해 봐 핏 홈상해 어두가 명도 그시 어때 여기 아 뿌라 홀로네 홀로는 아니 뭐지 그 파이프 했다 다래 어시마이나 레람도 이나 리서치 하고 가시 레람에 해나 라스트 아한 아마 탱네 머신 땀시다 마시 제히 둠담다 제히 45 kumba 42 kumba 레람에 그 마두도 마스 제히 80 여기 떠래 어떤 마부 탱나버 간다 만나 항부간다 만 담비에바 어디 만 군대 절러가 아무 셈나 프로도 했는데 영어가 어스 누가 말해나 그러면 담그니 해나 도 하보니 또 뭐 만하지 무슨 맘이 양고히 가we 아고기 파시시 뭐 머리 뭔가 해봐 아시는 군 메야이다 아무 훗바
ꯑꯗꯨ ꯑꯁꯨ ꯈꯣꯡꯕ ꯑꯗ ꯑꯁꯤ ꯑꯅꯤ ꯍꯨꯜꯂꯒ ꯃꯤꯌꯦꯛ ꯌꯥꯝꯗꯦ ꯇꯦ ꯑꯗꯨꯝ ꯈꯣꯡꯕꯒꯤ ꯑꯗꯨ ꯁꯤꯗꯤ ꯃꯁꯤꯗꯤ ꯄꯨꯔꯥ ꯏꯁꯩ ꯁꯛꯄ ꯌꯥꯕ ꯄꯣꯠ ꯑꯃ ꯌꯧꯋꯦ ꯑꯗꯨꯁꯨ ꯄꯦꯟꯇꯥꯇꯣꯅꯤꯛ ꯁ꯭ꯀꯦꯜ ꯑꯣꯏꯅ ꯁꯛꯄ ꯀ꯭ꯔꯣꯃꯥꯇꯤꯛꯇꯤ ꯁꯛꯄ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯁꯤꯗꯤ ꯈꯣꯡꯕ ꯌꯥꯗꯦ ꯑꯗꯣ ꯐꯣꯛꯀꯤꯗꯤ ꯌꯥꯝ ꯆꯥꯟꯅꯕ ꯃꯩꯇꯩꯒꯤ ꯄꯦꯅꯥꯁꯨ ꯌꯥꯝ ꯁꯛꯄ ꯌꯥꯗꯦꯅ ꯃꯥꯒꯤ ꯄꯥꯎꯟꯗꯔꯤ ꯍꯦꯟꯊꯣꯛꯄ ꯌꯥꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯥꯅ ꯐꯥꯔꯒ ꯐꯣꯛꯇꯨ ꯊꯝꯕꯤꯕꯒꯤ ꯄꯣꯠ ꯑꯗꯨ ꯁꯦꯝ ꯊꯤꯡꯅꯤ ꯁꯤ ꯐꯣꯛꯄꯨ ꯄ꯭ꯔꯤꯖꯔꯕ ꯇꯧꯔ ꯊꯝꯕꯤꯔꯤꯕ ꯕꯥꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯥꯏꯊꯣꯛꯄ ꯌꯥꯗꯦꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩ ꯍꯥꯏꯊꯣꯛꯄ ꯌꯥꯗꯕ ꯁꯤꯒꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯖꯥꯅ ꯄꯥꯝꯕꯤꯔꯝꯃꯨ ꯍꯣꯏ ꯑꯗꯨ ꯁꯤ ꯈꯣꯡꯒꯦ ꯑꯗꯣ ꯃꯁꯤ ꯈꯣꯡꯕꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯎꯕ ꯌꯥꯏ ꯃꯈꯨꯟ ꯃꯔꯤ ꯈꯛꯇꯅꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯔꯦꯟ ꯇꯥꯕ ꯀꯥꯟꯗ ꯁꯥꯎꯟꯁꯤ ꯑꯍꯨꯝ ꯊꯣꯛꯀꯅꯦꯕ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯑꯍꯨꯝ ꯊꯣꯛꯄ ꯑꯁꯤꯅꯦ ꯃꯁꯤꯒꯤ ꯌꯨꯅꯤꯛꯅꯦꯁꯁꯦ ꯑꯗꯣ ꯈꯣꯡꯂꯒꯦꯀꯣ ꯑꯣꯖꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯨ ꯃꯌꯥꯝ ꯈꯣꯡꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯌꯥꯡꯀꯣꯛꯍꯨꯏꯁꯦ ꯈꯣꯡꯉꯨꯔꯕ ꯃꯇꯨꯡꯗꯗꯤ ꯏꯁꯩ ꯁꯛꯄꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯅ ꯊꯣꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯌꯥꯡꯀꯣꯛꯍꯨꯏꯒꯤ ꯇꯣꯉꯥꯟꯅꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯦꯛꯖꯤꯕꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯇꯣꯉꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯣꯏ ꯑꯁꯤ ꯑꯩꯅ ꯑꯦꯕ꯭ꯔꯤ ꯁꯣ ꯆꯠꯄ ꯈꯨꯗꯤꯡꯗ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯈꯣꯡꯄꯤ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯕꯦꯝꯕꯨꯒ ꯃꯤꯒꯤ ꯀꯅꯦꯛꯇꯤꯡ ꯑꯗꯨ ꯕꯦꯝꯕꯨꯅ ꯆꯤꯡꯆꯥꯛ ꯄꯤꯔꯦ ꯕꯥꯁꯀꯦꯠ ꯄꯤꯔꯦ ꯂꯣꯏꯅ ꯄꯤꯅ ꯃꯥꯅ ꯕꯦꯝꯕꯨꯁꯤꯅ ꯌꯨꯝꯐꯥꯎ ꯄꯤꯔꯦ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯐꯥꯎꯕ ꯏꯁꯩ ꯐꯥꯎꯕ ꯄꯤꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯔꯒ ꯈꯣꯡꯗ ꯃꯤ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯕ ꯑꯃ ꯌꯧꯋꯦꯕ ꯑꯗꯣ ꯃꯁꯤ ꯁꯥꯎꯟꯗꯁꯨ ꯌꯥꯝ ꯁꯣꯐ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯠ ꯑꯃꯗꯤ ꯌꯧꯕꯖꯥꯠꯅꯤ ꯑꯗꯨ ꯃꯁꯤ ꯂꯤꯊꯣꯛ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯕꯦꯝꯕꯨꯗ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯅꯦꯆꯔ ꯅꯛꯅ ꯂꯩꯕꯗꯨ ꯕꯦꯝꯕꯨꯒ ꯅꯦꯆꯔꯒ ꯀꯌꯥꯝ ꯅꯛꯅ ꯂꯩꯒꯦ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒ ꯑꯁꯤ ꯂꯣꯏꯈ꯭ꯔꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔꯒꯤ ꯁꯦꯛꯁꯟꯗꯣ ꯈꯔ ꯀꯦꯆꯤ ꯑꯣꯏꯕ ꯔꯤꯊꯝ ꯂꯩꯕ ꯄꯤꯔꯦ ꯍꯥꯏꯔꯒ ꯃꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯑꯁꯤꯅ ꯁ꯭ꯇꯥꯔꯇꯔ ꯑꯩꯈꯣꯏ ꯃꯦꯟ ꯀꯣꯔꯁ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯇꯥꯔꯇꯔꯁꯦ ꯁꯤ ꯍꯥꯟꯅ ꯏꯟꯖꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯑꯝꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯃꯤꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯨꯡ ꯍꯨꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯣꯁꯤꯒꯤ ꯁꯣ ꯁ꯭ꯇꯣꯄꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯥꯡꯂꯕ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯥꯡꯈꯨꯜ ꯐꯣꯛ ꯁꯤꯡꯒꯔ ꯑꯣꯖꯥ ꯑꯩꯈꯣꯏ ꯒꯨꯔꯨ ꯔꯨꯕꯦꯟ ꯃꯁꯥꯡꯕꯅꯤ ꯃꯊꯪꯗ ꯑꯩ ꯑꯣꯖꯥ ꯒꯨꯔꯨꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯒꯨꯔु ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯣꯖꯥ ꯒꯨरुꯒꯤ ꯇꯥꯏꯇꯜꯁꯦ ꯑꯣꯖꯥ ꯔꯨꯕꯦꯟꯗ ꯀꯔꯝꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯈꯤꯕꯅꯣ ꯃꯁꯤ ꯈꯤꯇꯪ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯃꯁꯤ 2004ꯗ ꯐꯪꯈꯤꯕꯅꯤ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯏꯟꯇꯥꯏꯇꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨ ꯁꯤ ꯁ꯭ꯇꯦꯠ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯔꯤꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯒꯨꯔꯨꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯩꯈꯣꯏꯅ ꯄꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯗ ꯒꯨꯔु ꯄꯤꯕꯁꯤ ꯑꯩꯒꯤ ꯃꯇꯝꯗ ꯃꯤ 15ꯅꯤ ꯂꯤꯁꯇ ꯂꯩꯕꯗꯨ ꯍꯥꯏꯕꯗꯤ ꯁꯤ 1960ꯗꯒꯤ ꯄꯤꯕ ꯍꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯍꯟꯁꯤꯡ ꯄꯤꯔꯒ ꯃꯇꯝ ꯂꯩꯈꯤꯗ꯭ꯔꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯥꯐꯇꯔ 15 ꯌꯔꯁꯇ ꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯤꯁꯨ ꯑꯃ ꯗꯔꯀꯥꯔ ꯇ꯭ꯔꯥꯏꯕꯦꯜ ꯀꯅꯥ ꯂꯩꯕ ꯅꯠꯇꯦꯒꯗ ꯑꯩ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯍꯧꯖꯤꯛꯇꯤ ꯑꯃꯅꯤꯗ ꯁꯤ ꯈꯔꯗꯤ ꯄꯤꯈ꯭ꯔꯦ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯇꯝ 2004ꯗ ꯑꯩꯈꯣꯏꯅ ꯄꯤꯔꯛꯄꯅꯤ ꯑꯣꯀꯦ 2004ꯗ ꯒꯨरुꯒꯤ ꯃꯤꯡꯊꯣꯜꯁꯦ ꯑꯣꯖꯥꯗ ꯄꯤꯕꯤꯔꯦ ꯑꯗꯨꯒ 2012ꯗꯁꯨ ꯑꯣꯖꯥꯗ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯦ ꯑꯗꯣ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯀꯤ ꯍꯧꯖꯤꯛ
no award yam phangedane Northeast Excellency Award su ebu pire aina phanghawi okay ado za oza se khogi folk music sidasu research adum to bi ba hatare adu na oiram basu ya research tagi ozana kangpo mayam dona adu oza gi personal experience hatare maduna su oiram be ozana khoi Times of India gi mamang gi khoi ariba interview ma to ozana habi gi oza si khogi how music exponent ni ai si and haibu gu apum ma phungdo pigi so ozana how music exponent hai sigi wahan thokse kari oidu no masi kamaina sigi conclusions la pibno masi yam ngi question si yam interesting way masi mindset she aina thaina di aina egi she folk song harga min ta bining mi le de ba era man folk song shakini hai kino haina ta bining mi le de ba adaina di asiti egi she mina she shakini hai ba folk song shakini hai di mi ta bining language na ko bi yam nagna khawda pubi ta de le khamina egi she di naga folk blues ni ya ba okay adim khana so the folk blues kaman top ja no I the blues have the America de hatok bina black man gi folk miam do toga America gi na drama ko din anova country station dum khana culture center ki type da shemina moina blues hele di kara modern way ba pot to the folk ne ba dum khana modern gi adina egi shimmi shi chuma thor gena naga folk blues dan thon ki ne ba okay ado hoi khongen naga folk blues ga akhoi rom da di meta ga pot anova ki type da uba hem de oh ho la shakpa da di folk adum salakpa isi naga folk blues isi naga folk blues ni mi shura na English thon khre khoi ha mi miam ji loi na mi English loi thonare akhoi rom ozagi ming bau English thon khre aduna won thok bu ani adu mon gi pot di am ha manu gi pot te chamana duni aduna shiman thol ga chat ba kan ji da ena som chat ba kan ji da okay machi thabak do chen ba ya de ba naga folk blues har ga mkhana okay hairani oh nang isi so bluesy so folksy hena haine adu bum khoi gi America gi blues da changre dim khoi di mkhoi gi Geoff Bar leba ada khoi di tam ho do na khang di do ade den as mishi shu asom da gi mi bu pam ni hot na bu ani asom chab gan di ya da bot am yo systematic way da bot ade de ai gi si amu ya ra na how music exponent ade mkhoi na asom gi me di another pot oidra ade dim khoi nangi how music exponent kreno machine da pot di amakha oiba maming do tholaga adum nei na bagi pot do adu shagat pani da ado za khoi gi Manipur gi loan da ha batare maitai loan da su adu khoi tangkhul loan da su how haiba wai si amna common oi ado how gi atrasi haidi wahan thoksi kari oideno mayamna launari ba wahan thoksi ga ozana seasonary ba wahan thoksi ga sigi khena ba laibra natraga chamana bra kari habini oja how di loin adum brahmanda khoi nista how janam di original ni haidi thaina maidina shu Hindu Christian Hindu religion di accept oitring da akoi jingi mi shu Christian accept oitring da adum how habis di modu gi people nation gi da layer ma how habis di people nation habni people nation ne ba house di haidi di hongba ya do pot ne ba brahmanda loktak isi original draw hujigan isi tampagi missing na Hindu accept oire religion accept oire gi loktak lak pun na ba adum le ram ne asine ba adu de de khoi gi tangkhul di anything how na ishan shu how say how morok how na dilung okay right how na how tok de ba how shim haibse right na adu di mkhoi na di how si di people ne ba me have never nation ko group adu ki lamdam ama adu da indigenous people have so many no ja why indigenous people have man do su how is the indigenous mag di o ki da man dai go kan okay me have so odune me o ki da ba me do never adu mi da okay yam no ja adu jam koi mathang da lakchani gi si ojana ko gi urkulda adigi Manipur gi mapan da India pom batha ko adigi mapan da su foreign gilam da su am oja sa piri ko adu koi Manipur manung da di ha batare not only ko gi tangkhul speaking mafam khata na taba koi maitai speaking natraga atopa loan ko gi language speaking area sing se masida di oja gi se karam mong da mayamna receive to bi du su kitang ha bi masi
ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯗ ꯑꯩ ꯏꯁꯩꯁꯤ ꯆꯥꯝꯃ ꯁꯛꯄ ꯅꯠꯇꯦꯕ ꯏꯁꯩ ꯑꯅꯤ ꯑꯍꯨꯝ ꯑꯗꯨ ꯈꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕ ꯁꯦꯝ ꯁꯣꯡꯗꯣ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕ ꯑꯗꯨꯕꯨ ꯍꯦꯛ ꯌꯧꯕ ꯃꯐꯝꯁꯤꯗ ꯃꯗꯨ 이ꯟ바이러먼트 ꯌꯦꯡꯉꯒ ꯑꯟꯕꯤꯠꯅꯦꯕ ꯑꯩ ꯏꯁꯩꯁꯦ ꯕꯤꯇꯤꯡꯁꯤ ꯔꯤꯊꯝꯁꯤ ꯐꯤꯛꯁ ꯂꯩꯇꯦꯕ ꯑꯁꯤꯗ ꯍꯦꯛ ꯆꯪꯉꯒ ꯄꯥꯄꯣꯠꯀꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯗꯨꯗ ꯕꯤꯠꯇꯨ ꯄꯨꯊꯣꯛꯄ ꯑꯗꯨꯗꯤ ꯃꯤ ꯃꯌꯥꯝ ꯁꯣꯔ ꯍꯣꯟꯕꯁꯤ ꯂꯣꯏ ꯃꯥꯟꯅꯗꯦꯗꯣ ꯑꯗꯣ ꯑꯦꯔꯤꯌꯥ ꯚꯦꯅ꯭ꯌꯨꯗꯨꯒꯤ ꯕꯤꯠ ꯑꯗꯨꯗ ꯁꯦꯝ ꯁꯣꯡꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯣ ꯏꯁꯩ ꯑꯃꯁꯤ ꯚꯔꯁꯟꯁꯤ 1000 ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯁꯩ ꯑꯇꯣꯞꯄ ꯀꯗꯥꯏꯗ ꯄꯨꯔꯛꯀꯅꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯈꯪꯕ ꯏꯁꯩ ꯑꯃ ꯑꯅꯤꯗꯨꯅꯤ ꯑꯗꯣ ꯏꯁꯩ ꯑꯃ ꯑꯅꯤꯁꯤꯅ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯆꯥꯅꯕ ꯌꯥꯕ ꯄꯣꯠꯇꯨ ꯐꯤꯠ ꯇꯧꯔꯛꯄꯅꯤꯗ ꯍꯥꯏꯗꯤ ꯑꯂꯨꯒꯨꯝꯕꯅꯤꯗ ꯑꯂꯨꯁꯤ ꯉꯥ ꯊꯣꯡꯉꯁꯨ ꯁꯥꯂꯨ ꯂꯣꯏ ꯄꯛꯆꯕꯗꯤ ꯏꯔꯣꯟ ꯇꯧꯔꯁꯨ ꯃꯥꯗꯤ ꯑꯂꯨ ꯂꯣꯏ ꯄꯛꯆꯩꯅ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯥꯏꯗꯨ ꯐꯤꯠ ꯇꯧꯔꯛꯄꯅꯤꯗ ꯑꯗꯣ ꯑꯣꯖꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯎꯈ꯭ꯔꯨꯜꯗ ꯑꯣꯖꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯈꯤꯕ ꯃꯤꯌꯥꯝꯅ ꯑꯣꯖꯥꯕꯨ ꯔꯤꯀꯛꯅꯥꯏꯖ ꯇꯧꯈꯤꯕ ꯏꯁꯩꯗꯨꯁꯨ ꯑꯩꯈꯣꯏ ꯇ꯭ꯌꯨꯟꯁꯤꯅ ꯇꯥꯡꯈꯨꯜ ꯐꯣꯛ ꯇ꯭ꯌꯨꯟ ꯑꯣꯏꯔꯒ ꯃꯌꯦꯛꯁꯤꯅ ꯏꯪꯂꯤꯁ ꯃꯌꯦꯛ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯅ ꯆꯠꯂꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯀ꯭ꯔꯥꯎꯗꯇꯨꯅ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯁꯛꯏ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯉꯤ ꯃꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯨ ꯌꯦꯡꯉꯒ ꯑꯣꯖꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯣꯖꯥ ꯑꯗꯨ ꯍꯥꯞꯄꯗꯤ ꯑꯩꯅ ꯂꯥꯏꯟ ꯑꯃ ꯑꯅꯤ ꯑꯗꯨꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯖꯩꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯗ ꯑꯩꯅ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕ ꯀꯥꯟꯗ ꯁꯣ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯄꯣꯠ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯏꯟꯇꯔꯇꯦꯅꯔꯅꯤꯅ ꯋꯥꯈꯜ ꯑꯋꯥꯕ ꯄꯨꯕ ꯅꯠꯇꯦꯕ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯏꯟꯇꯔꯇꯦꯟ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯐꯤꯠ ꯇꯧꯕꯒꯤ ꯑꯗꯣ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯈꯨꯗꯛꯇ ꯁꯦꯝꯗꯣꯛꯑꯒ ꯑꯃꯅꯤ ꯍꯥꯞꯆꯟꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯃꯦꯀꯔ ꯑꯣꯏꯅꯥꯝ ꯗꯣꯔꯦꯟꯒꯤ ꯐꯤल्म ꯀꯣꯀꯦꯟ ꯍꯥꯏꯕꯁꯤꯗ ꯍꯔꯦ ꯔꯥꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯐꯣꯛ ꯇ꯭ꯌꯨꯟꯗ ꯑꯣꯏꯔꯃꯥꯏꯅ ꯑꯃ ꯁꯛꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ ꯃꯗꯨ ꯁꯛꯄꯤꯈꯤ ꯇ꯭ꯌꯨꯟꯗꯤ ꯑꯗꯨꯝ ꯇꯥꯡꯈꯨꯜ ꯐꯣꯛ ꯇ꯭ꯌꯨꯟꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯗꯦ ꯇ꯭ꯌꯨꯟꯁꯦ ꯃꯌꯦꯛꯇꯨ ꯗꯣꯔꯦꯟꯅ ꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯂꯣ ꯔꯤꯚꯔꯗ ꯁꯦꯂꯣ ꯔꯤꯚꯔꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯅꯧꯅ ꯍꯥꯡꯊꯣꯛꯄ ꯀꯥꯟꯁꯤꯗ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯁꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯕꯄ꯭ꯔꯗꯅ ꯁꯛꯄ ꯍꯥꯏꯗꯤ ꯃꯥꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯑꯗꯨ ꯃꯥꯒꯤ ꯃꯈꯣꯟꯁꯤꯅ ꯃꯗꯨꯗ ꯃꯦꯆꯤꯡ ꯑꯣꯏꯗꯕ ꯏꯁꯩꯁꯤꯗ ꯍꯥꯏꯗꯤ ꯏꯁꯩꯁꯤ ꯃꯤꯕు ꯊꯣꯝꯅꯤꯡꯉꯥꯏ ꯄꯣꯠ ꯑꯃ ꯌꯧꯋꯦꯕ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯗꯤ ꯗꯣꯔꯦꯟꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯏꯕꯥꯅꯤꯁꯤ ꯅꯠꯇꯦ ꯏꯁꯩꯁꯤ ꯒꯨꯔꯨ ꯅꯪꯒꯤ ꯚꯣꯀꯜ ꯁꯛꯔꯗꯤꯀꯣ ꯃꯤꯁꯤ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯏꯁꯩꯁꯤ ꯏꯆꯝ ꯆꯝꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝꯒꯤ ꯀꯂꯥꯒꯁꯤ ꯁꯛꯄꯒꯤ ꯁꯨ ꯚꯣꯀꯜ ꯗꯦꯂꯤꯚꯔꯁꯤ ꯑꯗꯨ ꯁꯛꯔꯗꯤ ꯃꯤ ꯇꯥꯄꯤꯔꯣꯏ ꯁꯦꯝ ꯑꯝꯍꯥ ꯑꯣꯏꯈ꯭ꯔꯅꯤ ꯏꯁꯩꯁꯤ ꯇꯥꯕ ꯀꯥꯟꯗ ꯑꯗꯨ ꯅꯪꯒꯤ ꯃꯈꯣꯟꯁꯤꯅ ꯈꯔ ꯇꯣꯉꯥꯟꯕꯅꯤꯅ ꯅꯪꯅ ꯍꯥꯞꯄꯤꯈ꯭ꯔꯣ ꯁꯦꯝꯕ ꯚꯣꯀꯜꯅ ꯍꯥꯞꯈ꯭ꯔꯣ ꯁꯤꯅꯦꯕ ꯑꯁ ꯑꯗꯨꯁꯤ ꯇꯝꯔꯁꯦꯅ ꯃꯈꯣꯏꯅ ꯁꯛꯈꯤꯕ ꯁꯨꯗꯣ ꯇꯝꯕꯅꯦꯕ ꯑꯩꯅ ꯐꯖꯅ ꯇꯝꯕ ꯆꯤꯡꯐꯥ ꯄꯨꯈ꯭ꯔꯦꯅ ꯆꯤꯡꯐꯥ ꯄꯨꯔꯒ ꯑꯩꯅ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯅ ꯑꯩꯒꯤ ꯚꯣꯀꯜ ꯗꯦꯂꯤꯚꯔ ꯔꯦꯟꯖꯇꯣ ꯄꯤꯕ ꯀꯥꯟꯗ ꯅꯪꯅ ꯁꯦꯝ ꯁꯣꯡꯗꯣ ꯑꯩꯅ ꯁꯛꯔꯗꯤ ꯈꯔ ꯇꯣꯉꯥꯟꯅ ꯎꯈ꯭ꯔꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯐ꯭रीडꯝꯅ ꯑꯩꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯩꯒꯤ ꯚꯣꯀꯜꯒꯤ ꯔꯦꯟꯖ ꯗꯦꯂꯤꯚꯔꯗꯣ ꯑꯩꯅ ꯄꯤꯕꯅꯤꯅ ꯍꯥꯏꯗꯤ ꯃꯦꯁꯦꯖꯇꯣ ꯌꯥꯝ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯑꯣꯖꯥ ꯀꯣꯄꯤꯔꯥꯏꯠ ꯂꯩꯕ꯭ꯔꯥ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯁ ꯀꯥꯎꯊꯣꯛꯄ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯥꯁꯀꯤꯗꯣ ꯄꯪꯂꯕ ꯑꯩꯈꯣꯏꯅꯤ ꯙꯔꯃꯗ ꯊꯥꯖꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯗꯨ ꯑꯔꯣꯏꯕꯗꯣ ꯑꯗꯨ ꯈꯛꯇ ꯆꯤꯡꯐꯥ ꯄꯨꯕ ꯑꯗꯨꯒ ꯃꯌꯥꯏꯗꯨꯗ ꯍꯔꯦ ꯔꯥꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯨ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯀꯨꯏꯃꯟꯕꯒꯤ ꯀꯨꯏꯔꯕꯅꯤꯅ ꯑꯗꯨ ꯑꯣꯖꯥ ꯁꯛꯄꯤꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ MTVꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯗꯦꯋꯥꯔꯤꯁ ꯍꯥꯏꯕꯗꯣ MTVꯒꯤ ꯑꯣꯏꯗꯣꯏꯔꯣ ꯑꯣꯖꯥ ꯑꯗꯨꯗꯁꯨ ꯗꯦꯋꯥꯔꯤꯁꯇꯁꯨ ꯑꯣꯖꯥꯅ ꯄꯔꯐꯣꯔꯝ ꯇꯧꯕꯤꯈꯤ ꯑꯩꯈꯣꯏꯒꯤ ꯔꯘꯨ ꯗꯤꯛꯁꯤꯠ ꯀꯥꯏꯅ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯤ ꯄꯤꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯣꯖꯥ ꯃꯁꯤ ꯑꯗꯨꯁꯨ ꯐ꯭ꯌꯨꯖꯟ ꯑꯣꯏꯗꯣꯏꯔꯣ ꯍꯤꯟꯗꯤꯒ ꯃꯥꯅꯤ ꯃꯗꯨꯒꯤꯗꯨ ꯃꯈꯣꯏꯅ ꯗꯦꯋꯥꯔꯤꯁ 11 episodeꯅꯦꯕ ꯃꯗꯨ ꯅꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯤ ꯗꯦꯋꯥꯔꯤꯁ ꯑꯩꯈꯣꯏꯅ ꯁꯦꯇꯤꯡ ꯇꯧꯔꯒ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤ ꯀꯂꯥꯀꯥꯔ ꯏꯁꯠꯀ ꯋꯦꯁ ꯅꯣꯔꯠꯀ ꯁꯦꯟꯠ ꯑꯗꯨꯒꯤ ꯃꯤꯛꯁ ꯇꯧꯔꯒ ꯀꯝꯄꯥꯏꯟ ꯇꯧꯔꯒ ꯀꯝꯄꯣꯖ ꯇꯧꯃꯤꯟꯅꯔꯒ ꯃꯊꯪ ꯂꯥꯛꯄ ꯂꯥꯁ 11 episodeꯁꯤ ꯔꯈꯨꯒ ꯑꯩꯕꯨ ꯊꯝꯕꯤꯕ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯔꯈꯨꯗ ꯍꯪꯕ ꯅꯪ ꯀꯅꯥꯕꯨ ꯆꯣꯏꯁ ꯇꯧꯋꯦ ꯏꯟꯗꯤꯌꯥꯒꯤ ꯅꯪꯕꯨ ꯁꯛꯄꯤꯅꯕꯗ ꯒꯨꯔꯨ ꯔꯨꯕꯦꯟꯗ ꯀꯝꯄꯥꯏꯟ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯁꯤꯅ ꯂꯥꯁꯇ ꯊꯝꯕꯤꯕ 11 episodeꯅꯤ ꯑꯗꯨ ꯇꯧꯕ ꯀꯥꯟꯁꯤꯗ ꯄꯥꯎ ꯂꯥꯛꯑꯦ ꯑꯁꯤꯁꯤ ꯂꯩꯌꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯣꯂꯥꯕꯔꯦꯠ ꯇꯧꯒꯅꯤ ꯑꯗꯨ ꯏꯁꯩꯁꯦ ꯅꯪꯒꯤ ꯐꯣꯛ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯗ ꯇꯧꯔꯒ ꯃꯥꯅ ꯃꯔꯥꯊꯤꯒꯤ ꯐꯣꯛ ꯍꯥꯞꯀꯗꯕꯅꯦꯕ ꯂꯤरिꯛꯁꯇꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯤरिꯛꯁꯁꯨ ꯑꯩꯈꯣꯏꯅ ꯊꯤꯝꯗꯨ ꯁꯦꯝꯁꯤ ꯄꯥꯅꯤꯅ ꯍꯥꯏꯅ ꯑꯗꯨ ꯑꯩꯅ ꯏꯁꯩꯗꯨ ꯐꯣꯛꯇꯨ ꯊꯥꯔꯦ ꯈꯔ ꯑꯩꯅ ꯈꯤꯇꯪ ꯃꯣꯗꯔꯟ ꯁꯦꯝꯗꯣꯛ ꯑꯩ ꯒꯤꯇꯥꯔ ꯄꯥꯔꯠꯀꯤ ꯁꯦꯝꯗꯣꯛ
이제 too modern 보이말래. folk original도 해나. 근데 바래 original 이 리콜 레미암도 다르대. 보라 folk디 한중 세부디 가이디기 어코나 샘토도 와이나 리서치 암정이나. 근데 이들 리서치도 떠오르가 시디 기타 합부 양 하면 샘토부기 보도 비브네도 라스트 마이나. 아스 와이 너는 또도 호피비도 떠오르시. 오케이. 아도 만도 이시 아무 choice 없네 봐. 아도니 미시 떠오르디 이반디 기타 공개답이나 미시나 그런 매칭 오이긴 해나. 샘토빠. 오케이. 아도 되게 탱나르가. 또 이시두기 아타 그리노 미닝 그리노 항무다 미닝 대 거의 강대. 그나슈 강대 미닝시. 아이디시 샘 기버 컴포스트 오브 미싱시디 다내기 미닝 너라. 무시 아타시 그나슈 누가 이시기 레디 보지 홀 땅굴기 215 오리지널 빌리지 기 론다 요티바 호 피피 레홀 햄시 마나비 요티바 어두부 거기 땅굴기 포퓰러 송 folk 오이래 아 노턴 기 미싱디 구매 고딩도 쉐이 아타그나슈 강데 근데 셔버가는디 미미함시 오케이. 밤데 런 레퍼트 커니 타이너디 오디언스 데이티바 미 고딩시 퍼포먼니 그라운드 그라운드 정가 그리고 미미함시 퍼포먼니 오디언스 데이티 그라운드 좀 고무 로이 역전 버네. 이시도 식방안에 좀 젖배기 아타니도디 아코이나 칸나 이시시 let's get groovy 다이버 미닝시 누가 톡바 싱링아이시다 셀레브레이트 톡시 라이프. 셀레브레이트 라이프 떠오르시 하비기 보도 다이버 아이디 미닝 칸도슈 이시도 셔그디 오토매틱 미중 톡그디 많이. 미싱링에 대시 셔그 잘 따들어 미닝 아마 다른 거나 강니 오자 아두기 세 거기 호피 피세. 지 마티엠 땅 야이네 더비오자. Hoppy bee, hoppy hoppy le hole, hoppy bee le hole, hoppy hoppy le hole, hoppy bee le hole, hoppy hoppy le hole. 我知我大，我真我大，跌跌落那。我知我大，我真我大，跌跌落那。好比比嘞好嘞，好比好比嘞好嘞，好比比嘞好嘞，好比好比嘞好嘞。 Avram matang saksa yang lo avram yo matang saksa kanwito Avram matang saksa yang lo avram yo matang saksa kanwito Le hole, hoppy, hoppy, le hole, hoppy, bee, le hole. 레홀레 호피. 야 맞아요. 아도자 오자기 퍼포먼싱다 오자기 이자노 파수 그 야우베 해 되는지요. 아도 오자기 거기 folk 하이터 그 땅쿨 folks이 오자기 이자노 파나 타바 아토파 거기 나하싱나수 오자다 담발락 비브라 오자나 담비브라 과인테 오자. 마시 땀에 합시 야드부터 거의 인트레스트 레바. 인트레스트 레바. 아도 뭐이나 나 거의 인트레스트 레디 땀바 합시는 거슈 땀 거의 땅쿨 싱디고 땀 게르가 땀인 거 밀리티에바. 오케이. 미야면 핵도 퍼져디 아스 아이슈 땀르게. 여기 퍼레니 머르머다 라가 팅나르가 와리 리비게 와리 리비르가 아도 땀 호바. 다이렉 이시 땀버디는 이시 헤로에바. 오케이. 와리 리비요. 와리 따라가. 와리 따더디 이시 하이닝에 리티나. 아도니 아도는 거의 나 이기시
ꯄꯥꯝꯔꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯅ ꯇꯦꯞ ꯔꯦꯀꯣꯔꯗꯔꯁꯨ ꯃꯣꯕꯥꯏꯜ ꯂꯣꯏꯅ ꯇꯥꯟꯅꯕꯅꯤ ꯑꯩꯒꯤ ꯏꯁꯩꯗꯨ ꯔꯦꯀꯣꯔꯗ ꯐꯣꯂꯣ ꯑꯞ ꯇꯧꯔꯒ ꯑꯗꯨꯝ ꯇꯝꯂꯝꯃꯨ ꯅꯣꯡꯃ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯁꯩꯗꯨ ꯑꯩꯈꯣꯏ ꯁꯛꯄ ꯀꯥꯟꯗ ꯑꯩ ꯑꯗꯨꯃ ꯁꯛꯁꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯏꯁꯩꯁꯤ ꯀ꯭ꯂꯥꯁ ꯂꯧꯕꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯝꯅꯤꯡꯕꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯇꯝꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯤꯠ ꯂꯩꯔꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯐꯣꯛꯁꯤꯡꯁꯦ ꯑꯗꯨꯝ ꯃꯥꯡꯊꯔꯛꯄꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯀꯤꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕꯅꯤ ꯃꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯦꯕ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏ ꯁꯤꯡꯒꯔꯁꯤꯡꯁꯤꯅ ꯂꯣꯏꯅ ꯈꯟꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯑꯣꯖꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯐꯣꯛꯁꯤꯡꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯤ ꯁꯤꯡꯒꯔ ꯃꯁꯤꯡ ꯅꯍꯥꯗꯁꯨ ꯃꯌꯥꯝ ꯊꯣꯛꯑꯦ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯣ ꯃꯁꯤꯒꯤꯅꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯤꯕꯁꯦ ꯀꯂꯥꯀꯥꯔꯁꯤꯡꯅꯁꯨ ꯃꯗꯨꯒꯤ ꯚꯦꯂꯨꯗꯨ ꯃꯃꯥꯡ ꯈꯪꯂꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯚꯦꯂꯨꯁꯤ ꯈꯪꯈ꯭ꯔꯦꯕ ꯑꯗꯨ ꯚꯦꯂꯨꯁꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯗꯥꯏꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯑꯁ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯂꯥꯀꯥꯔꯁꯤꯡꯅ ꯏꯁꯩꯁꯤ ꯇꯝꯍꯧꯗ꯭ꯔꯗꯤ ꯏꯁꯩ ꯁꯛꯇꯕ ꯀꯂꯥꯀꯥꯔ ꯅꯠꯇꯕꯁꯤꯡꯅ ꯀꯔꯝꯍꯥꯏꯅ ꯐꯣꯛ ꯁꯣꯡꯁꯤ ꯀꯟꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯂꯥꯀꯥꯔꯁꯤꯡꯁꯨ ꯑꯦꯠꯂꯤꯁ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯣꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯂꯩꯔꯝꯁꯨ ꯑꯃꯅꯨꯡ ꯆꯪꯅ ꯆꯠꯇꯕ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯔꯗꯤ ꯑꯩ ꯏꯁꯩ ꯑꯃ ꯇꯝꯍꯧꯔꯒ ꯁꯛꯍꯧꯔꯁꯤ ꯑꯩꯈꯣꯏ ꯐꯣꯛꯁꯨ ꯀꯟꯁꯤ ꯍꯥꯏꯕꯒꯤ ꯀꯣꯛꯅꯦꯕ ꯃꯅꯨꯡ ꯆꯪꯉꯒ ꯑꯩꯁ ꯃꯁꯤ ꯄꯣꯠꯁꯤ ꯅꯩꯅꯔꯒ ꯑꯍꯟꯁꯤꯡꯅ ꯇꯥꯟꯅꯔꯒ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯂꯩꯇꯦꯕ ꯑꯗꯨ ꯋꯥꯈꯜꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯨꯝꯍꯩꯗ ꯑꯁ ꯄ꯭ꯔꯃꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯔ ꯑꯩꯈꯣꯏꯅ ꯅꯈꯣꯏꯅ ꯍꯟꯗꯛ ꯅꯈꯣꯏꯕꯨ ꯀꯧꯒꯦ ꯂꯥꯛꯄꯁꯤ ꯅꯈꯣꯏ ꯐꯣꯛ ꯁꯣꯡ ꯁꯛꯄ ꯍꯩꯕ꯭ꯔꯥ ꯑꯗꯨ ꯐꯣꯛ ꯁꯣꯡ ꯑꯃ ꯁꯛꯄꯤꯌꯣ ꯍꯥꯏꯔꯗꯤ ꯑꯦ ꯚꯥꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯕꯨ ꯀꯧꯕꯁꯤ ꯐꯣꯛ ꯁꯣꯡ ꯅꯠꯇ꯭ꯔꯗꯤ ꯁꯛꯄ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐꯣꯛ ꯁꯣꯡ ꯑꯃ ꯇꯝꯍꯧꯔꯁꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗ ꯆꯠꯂꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯆꯨꯋꯦꯁꯟ ꯀꯟꯗꯤꯁꯟ ꯂꯥꯛꯑꯀꯥꯟꯗꯗ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨ ꯑꯥꯎꯠ ꯑꯣꯏꯅ ꯑꯩ ꯃꯁꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯃꯊꯪꯗ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯣꯖꯥꯒꯤ ꯍꯥꯔꯃꯣꯅꯤꯀꯥꯁꯨ ꯂꯩꯕꯤꯔꯤꯀꯣ ꯑꯗꯣ ꯍꯥꯔꯃꯣꯅꯤꯀꯥꯁꯤ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯁꯨꯝꯕꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯔꯃꯣꯅꯤꯀꯥꯁꯤ ꯈꯣꯡꯕꯤꯔꯒ ꯃꯗꯨꯃꯁꯨ ꯇꯧꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯣ ꯑꯣꯖꯥꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟꯒꯤ ꯁꯤꯡꯒꯔꯁꯤꯡꯗ ꯕꯣꯕ ꯃꯥꯔꯂꯤꯒ ꯕꯣꯕ ꯗꯤꯂꯟꯒ ꯑꯅꯤꯁꯤ ꯌꯥꯝ ꯄꯥꯝꯃꯦꯅ ꯇꯥꯖꯩ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯕꯣꯕ ꯗꯤꯂꯟꯒ ꯕꯣꯕ ꯃꯥꯔꯂꯤ ꯕꯣꯕ ꯃꯥꯔꯂꯤꯒꯤ ꯏꯁꯩꯁꯤ ꯌꯥꯝ ꯄꯥꯝꯖꯔꯁꯨ ꯃꯥꯒꯤꯁꯤꯗꯤ ꯃꯤ ꯑꯃꯈꯛꯇ ꯈꯣꯡꯕꯗ ꯏꯁꯩ ꯊꯣꯛꯇꯕ ꯃꯥꯒꯤꯁꯤ ꯇꯤꯝꯒꯤ ꯔꯦꯒꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯃꯤ ꯑꯅꯤ ꯑꯍꯨꯝꯒꯤ ꯄꯨꯜꯂ ꯀꯥꯟꯗ ꯃꯥꯒꯤ ꯄꯋꯥꯔ ꯁꯥꯎꯟ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯅ ꯔꯦꯒꯦ ꯃ꯭ꯌꯨꯖꯤꯛ ꯃꯤ ꯑꯃꯈꯛꯅ ꯁꯦꯝꯂꯒ ꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯏꯁꯩꯁꯤ ꯇꯤꯝ ꯑꯣꯏꯔꯗꯤ ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯝ ꯁꯛꯏ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯄꯤꯜ ꯇꯧꯕ ꯄꯣꯏꯇ꯭ꯔꯤ ꯁꯦꯛꯁꯟꯗꯣ ꯑꯗꯨ ꯕꯣꯕ ꯗꯤꯂꯟꯒꯤꯗꯤ ꯑꯗꯨꯝ ꯃꯊꯟꯗ ꯁꯣꯂꯣꯅ ꯑꯩꯈꯣꯏꯁꯤꯡ ꯁꯛꯄꯗꯨ ꯑꯗꯨꯝ ꯁꯛꯆꯕ ꯋꯥꯅꯤ ꯑꯗꯨ ꯍꯣꯏ ꯍꯣꯔꯦꯟ ꯑꯗꯨꯁꯨ ꯇꯧꯁꯤ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯖꯕ ꯑꯩꯒꯤ ꯏꯁꯩ ꯑꯃ ꯍꯥꯔꯃꯣꯅꯤꯀꯥ ꯌꯥꯎꯕ ꯐꯣꯛ ꯅꯠꯇꯕ ꯐꯣꯛꯇꯤ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯤꯂꯤꯡꯁꯤꯗꯤ ꯕ꯭ꯔꯍꯃꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯐꯤꯂꯤꯡ ꯑꯣꯏꯅ ꯀꯝꯄꯣꯖ ꯇꯧꯔꯛꯄꯅꯤ ꯒꯤꯇꯥꯔ ꯄꯥꯔꯠꯁꯦ ꯋꯦꯁꯇꯔꯟꯁꯨ ꯅꯠꯇꯕ ꯑꯗꯣ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯗꯣ ꯃꯇꯝ ꯏꯁꯩꯁꯤ ꯑꯗꯨꯗꯒꯤ ꯅꯠꯇꯕ ꯖꯁ ꯐꯤꯂꯤꯡꯁꯤ ꯈꯨꯡꯒꯪꯒꯤ ꯈꯨꯟꯒꯤ ꯍꯦꯛ ꯈꯣꯡꯕꯥꯟꯗ ꯃꯤ ꯃꯌꯥꯝꯁꯤ ꯁꯤꯇꯤꯒꯤ ꯒꯥꯔꯤꯒꯤ ꯁꯥꯎꯟ ꯇꯥꯗꯕꯒꯤ ꯇꯥꯏꯞꯇ ꯐꯪꯍꯟꯕ ꯑꯗꯨꯒꯤ ꯐꯤꯂꯤꯡꯅꯤ ꯑꯗꯨ ꯏꯁꯩꯁꯤ ꯑꯩꯅ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ 2007ꯒꯨꯝꯕ 6ꯒꯨꯝꯕꯗ ꯏꯁꯩꯁꯤ ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯋꯥꯈꯜꯗ ꯀ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯑꯩꯅ ꯀꯝꯄꯣꯖ ꯇꯧꯔꯒ ꯈꯣꯡꯕ ꯀꯥꯟꯗ ꯑꯩꯕꯨꯁꯨ ꯐꯤꯜ ꯌꯥꯝ ꯐꯥꯎꯕ ꯑꯗꯣ ꯏꯁꯩꯁꯤ ꯑꯩ ꯅꯨꯄꯤꯅꯁꯨ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯁꯩ ꯃꯈꯩꯁꯤ ꯑꯩ ꯅꯨꯄꯤꯅ ꯅꯪꯒꯤ ꯏꯁꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯇꯥꯃꯟꯕꯒꯤ ꯅꯪꯒꯤ ꯏꯁꯩ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯗꯣ ꯃꯇꯝꯗꯣ ꯏꯄꯥꯅꯤꯁꯤ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯑꯩꯒꯤ ꯏꯁꯩꯁꯤ ꯃꯥꯒꯤ ꯇꯥꯃꯣꯗ ꯐꯖꯕ ꯑꯃꯁꯨ ꯂꯩꯇꯦꯕ ꯑꯉꯧꯕꯒꯤ ꯇꯥꯏꯞꯇ ꯕ꯭ꯂꯥ ꯕ꯭ꯂꯥ ꯄꯪꯁꯛ ꯁꯛꯄꯒꯤ ꯇꯥꯏꯞꯇ ꯂꯩꯌꯦꯕ ꯑꯗꯣ ꯏꯁꯩꯁꯤꯃꯛꯇꯤ ꯃꯥꯅꯁꯨ ꯑꯁ ꯏꯁꯩꯁꯤ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗ ꯑꯩꯅ ꯏꯁꯩꯁꯤ ꯅꯪꯕꯨ ꯁꯦꯠ ꯊꯥꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯊꯥꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯦꯆꯔꯒꯤ ꯂꯩ ꯐ꯭ꯂꯥꯋꯔ ꯃꯌꯥꯝ ꯁꯥꯠꯄ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯃꯗꯨꯒꯤ ꯀꯅꯦꯛꯇꯤꯡꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯂꯩꯗꯨꯅ ꯁꯥꯠꯄ ꯀꯥꯟꯗ ꯂꯩꯗꯨꯒ ꯆꯥꯡꯗꯝꯅꯕ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯂꯩꯗꯨ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯃꯤꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯇꯤ ꯖꯅꯋꯥꯔꯤ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯇꯝꯗꯣ ꯍꯥꯏꯕꯒꯤ ꯀꯅꯦꯛꯇꯤꯡꯗꯣ ꯑꯗꯨꯗ ꯂꯩꯔꯤꯛꯁꯨ ꯄꯨꯔꯛꯄ ꯑꯗꯨ ꯂꯩꯔꯤꯛꯁꯨ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯔꯒ ꯌꯥꯝ ꯗꯤꯞ ꯑꯣꯏꯕ ꯍꯥꯏꯗꯤ ꯅꯪꯅ ꯄ꯭ꯔꯃꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯦꯔꯤꯀꯣꯜ ꯐ꯭ꯂꯥꯋꯔꯗꯨ ꯍꯦꯛ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯐꯥꯎ ꯈꯥꯎꯕ ꯃꯇꯝ ꯂꯥꯛꯈ꯭ꯔꯦꯀꯣ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯃꯅꯝꯗꯨꯅ ꯐꯤꯜ ꯇꯧꯍꯟꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯅꯦꯕ ꯑꯩꯅ ꯇꯥꯔꯛꯄꯁꯦ ꯑꯗꯨꯅ ꯂꯩ ꯑꯅꯤ ꯑꯍꯨꯝꯗ ꯁꯦ ꯊꯥꯏꯌꯦ ꯃꯗꯨ ꯌꯨꯠ ꯂꯥꯏꯐꯀꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯣ ꯂꯥꯁꯇ ꯑꯩꯅ ꯀꯣꯛꯂꯤꯒꯣꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ
red flower ama leibni mudu yam wari ama lei ko gi culture da miga mi ani gi mapa mama ga macha ga connecting oi gi thaina di tukan le da na lo chaba kan hele he ga da angang da bir ga mana pa ga lesu cha ba yai ba do lei do akhoi di kokli won ka we masi nepal di mokoi national flower oi bni nepal gi national flower oi yam salem khoi do ingdina ado akhurom di kokli won si hitak ne ba example li akhoi yam bilun lawe ba do anamba yangsa khoi di khangdre do aidim do research to khang ne ba do mau khoi di masi yam runu lawe ba hebdi nang nga cha re na is nga shiru do hek pon ba da ledu ledre na as cho kokli won cha ro ha di magi tingkhang do mang khramni ni okay si sa ba nga maru se mang hi ne ito ko as nga muru yore he na as kokli won do thiro ha di shiru do tu mang khre ado ha do dor ko lei do isto ko ke ba shiru tu mang ado flower do ne ba ado last nupi da ena nang munung shibisi egi thamoy da kokli won shat bu kum ko dum ngsak ngang da dum shat adu di connecting do father god parents god children ga connecting do da leye ba adu hebul phangi ba mi myam nung she ba maram di he le do munung da yam thum ba sugar su ta bi yawe adu ang sing dum chai cha bu yai okay sa bu dak su oi masak su yam phaja ba ado 마디론데 에이 칸들 잉스 quoi 아 레이지 테마서라도 마시 시 레이지 잉원도수 아노 웜 오이 하이다네 아들 머밍 가리가 우노도 강자들자 잉리스나 고리 그리그 아마 네팔리론 아마 가오이니 뭐 어두기 로도덴드론 나나 하이 머밍 시 어두 오이니 어두 잉리스나 거 어두 플라워도 더 라스트 번 번에바 에이 농시부도 어두기 마팅도 하이버기 오케이 Singum hiranka manrimena singet matame ningaina horme iwi lashiyo iwi aisho inali ningchang inali leishi sahawana kapawana wan ma hung la ka tiêu khơi yang ngay lên sa hawana ka pa wana wan ma hung la ka tiêu khơi yang ngay lên Yaron la ping sing kum banao ping ke sing kum la sa da le ke shi Yaron la ping sing kum banao ping ke sing kum la sa da le ke shi 오자가 와리 사나바 오자기 세이 따바다 거의 마탐체 셋키바 강용디 하이바 다르자 아도 오자시 유니버시티 아마가 자마네 거의 땅쿨 포크 뮤직게 담은데 오자시 유니버시티 아마다기 따바나 때는 오자다기 거이나 강잉이 로이브 나로이담니 마탄기 단자마다 오자가 뭐 우나자가 마카탄 오자다기 마야마서 뭐 강제게 하이바 다르 ngasi고 있는데 마탄 샤이들 신저게 두가 오자나 ngasi기 토르마시다 락피드나 토르마시바 타와이 하피 케바 풍판기 담다 오자부 아무거나 타서 포노체리에 두가 거기 गिफ्ट हैम्पर के पार्टनर है बता रहे एसएस करियर सॉल्यूशन की मैं कही देखी सु गिफ्ट मचा हम तंग खुदल तम जगह अदुगा लिगला की मैं कही देखी सु गिफ्ट हैम्पर हम तंग ज्यादा खुदल तम जगह बता याम तीन नुंगाई याम नुंगाई जा जागा अरो इबो ना खुद हम तंग सोना जगह थैंक यू थैंक यू थैंक्स अ लॉट मसिनिंग असिगी
मनु Saturday night show की थरम ngasi की एडिशन से करम तो भी पगे कोई kan birp यागनी कोई मेल आईडी दी impacttvnews@gmail.com नत्रगा कोई Facebook page www.facebook.com/impacttvmanipur da join to birga comment amadi feedback tha birp yagani. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Rothangam signing off. Kurum Jari.